ꯍꯟꯗꯛꯀꯤ ꯍꯞꯇꯥ ꯍꯥꯏꯕꯗꯤ ꯇꯥꯡ ꯀꯨꯟꯒꯅꯤꯊꯣꯏꯗꯒꯤ ꯇꯥꯡ ꯀꯨꯟꯒꯅꯤꯄꯥꯟ ꯐꯥꯎꯕꯒꯤ ꯔꯥꯁꯤꯐꯜ ꯄꯤꯖꯔꯤ ꯃꯦꯁ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯆꯌꯣꯜ ꯑꯁꯤ ꯀꯥꯟꯅꯖꯕ ꯑꯣꯏꯖ ꯑꯣꯏꯊꯛ ꯐꯪꯕ ꯄꯥꯡꯊꯣꯛꯅꯤꯡꯕ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯉꯝꯕ ꯄꯤꯔꯤ ꯁꯔꯀꯥꯔꯒꯤ ꯀꯔꯃꯆꯥꯔꯤꯁꯤꯡꯗꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯌꯥꯝꯒꯅꯤ ꯊꯕꯛ ꯇꯧꯕꯗ ꯃꯉꯝ ꯁꯥꯟꯒꯅꯤ ꯅꯈꯇꯔ ꯑꯃꯗꯤ ꯍꯛꯆꯥꯡ ꯅꯥꯕ ꯑꯁꯣꯛ ꯑꯄꯟ ꯄꯤꯔꯤ ꯄꯥꯈꯪ ꯂꯩꯁꯥꯒꯤ ꯑꯣꯏꯅ ꯑꯅꯧꯕ ꯑꯁꯥ ꯂꯩꯒꯅꯤ ꯉꯥꯛꯊꯣꯛꯆꯅꯕ ꯊꯣꯏꯗꯤꯡ ꯑꯃꯨꯕꯒꯤ ꯕ꯭ꯔꯦꯁ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯆꯌꯣꯜ ꯑꯁꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯐꯔꯤ ꯑꯔꯨ ꯑꯍꯦꯟ ꯁꯅꯥ ꯂꯨꯄꯥ ꯂꯩꯇꯦꯡ ꯄꯣꯠꯆꯩ ꯐꯪꯒꯅꯤ ꯃꯤꯌꯥꯏ ꯆꯜꯂꯕꯁꯤꯡꯗꯤ ꯃꯆꯥ ꯃꯃꯧ ꯃꯃꯥꯛ ꯐꯪꯕ ꯃꯤꯅ ꯊꯥꯒꯠꯄꯤꯕ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯉꯥꯏꯕ ꯄꯤꯔꯤ ꯇꯥꯡ 28ꯇꯒꯤ 28ꯗꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯁꯥ ꯁꯟꯗꯒꯤ ꯆꯦꯛꯁꯤꯜꯂꯨ ꯄꯥꯈꯪ ꯂꯩꯁꯥꯒꯤ ꯑꯣꯏꯅ ꯇꯨꯡꯒꯤ ꯐꯤꯕꯝ ꯁꯦꯝꯖꯕ ꯉꯝꯂꯒꯅꯤ ꯉꯥꯛꯊꯣꯛꯆꯅꯕ ꯁꯪꯒꯣꯝ ꯑꯅꯧꯕ ꯍꯩꯔꯝ 3 ꯃꯤꯊꯨꯟ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯆꯌꯣꯜ ꯑꯁꯤ ꯁꯦꯜ ꯊꯨꯝ ꯏꯃꯨꯡꯒꯤ ꯏꯈꯥ ꯊꯥꯕꯁꯤꯡꯒꯤ ꯃꯔꯤꯗ ꯀꯣꯛ ꯁꯥꯒꯅꯤ ꯃꯤ ꯇꯤꯟꯅꯕꯗ ꯃꯣꯠ ꯆꯥꯅꯔꯣꯏ ꯑꯆꯨꯝꯕꯗ ꯑꯔꯥꯟꯕ ꯇꯥꯒꯅꯤ ꯄꯣꯠꯃꯥꯡ ꯆꯩꯃꯥꯡ ꯊꯣꯛꯄ ꯐꯜ ꯄꯤꯔꯤ ꯍꯛꯆꯥꯡꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯡ ꯉꯛꯂꯩꯗ ꯅꯨꯡꯉꯥꯏꯔꯣꯏ ꯄꯥꯈꯪ ꯂꯩꯁꯥꯒꯤ ꯑꯣꯏꯅ ꯄꯥꯃꯨꯛ ꯈꯨꯗꯣꯜ ꯐꯪꯒꯅꯤ ꯆꯥꯟꯕꯤꯒꯅꯤ ꯉꯥꯛꯊꯣꯛꯆꯅꯕ ꯑꯄ꯭ꯔꯥꯖꯤꯇꯥ ꯍꯤꯒꯣꯛ 3 ꯍꯩꯔꯝ 3 ꯀꯔꯀꯠ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯇꯥꯡ 22ꯗꯒꯤ 25ꯗꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯃꯑꯣꯡ ꯇꯥꯅ ꯐꯒꯠꯀꯗꯧꯔꯤ ꯄꯥꯡꯊꯣꯛꯍꯟꯅꯤꯡꯕ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯁꯣꯏꯔꯣꯏ ꯑꯉꯝ ꯑꯊꯧꯅ ꯆꯥꯡꯒꯅꯤ ꯇꯥꯡ 23ꯗꯒꯤ 29ꯗꯤ ꯑꯅꯧꯕ ꯀꯔꯕꯥꯔ ꯍꯧꯕ ꯁꯦꯟꯊꯣꯛ ꯌꯥꯝꯕ ꯃꯤꯅ ꯁꯤꯡꯊꯥꯕꯗ ꯌꯥꯎꯕ ꯄꯤꯔꯤ ꯄꯥꯈꯪ ꯂꯩꯁꯥꯒꯤ ꯑꯣꯏꯅ ꯃꯣꯠ ꯆꯥꯅꯒꯅꯤ ꯂꯟ ꯆꯥꯎꯈꯠꯀꯅꯤ ꯉꯥꯛꯊꯣꯛꯆꯅꯕ ꯂꯩ ꯑꯉꯥꯡꯕ 5 ꯁꯪꯒꯣꯝ ꯑꯅꯧꯕ ꯁꯤꯡꯍ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯆꯌꯣꯜ ꯑꯁꯤꯗꯤ ꯑꯅꯧꯕ ꯑꯁꯥ ꯂꯥꯛꯄ ꯐꯝꯊꯣꯜ ꯀꯥꯕ ꯃꯆꯥꯛ ꯃꯔꯜ ꯆꯥꯎꯈꯠꯄ ꯄꯤꯔꯤ ꯑꯉꯝꯕꯒꯤ ꯊꯧꯖꯥꯜ ꯂꯩꯒꯅꯤ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯅꯤꯡꯖꯔꯛꯄ ꯑꯁꯥ ꯃꯪꯐꯥꯎꯅꯔꯒꯅꯤ ꯏꯁꯤꯡ ꯆꯠꯐꯝ ꯃꯔꯤꯗꯤ ꯅꯨꯡꯉꯥꯏꯔꯣꯏ ꯄꯥꯈꯪ ꯂꯩꯁꯥꯒꯤ ꯑꯣꯏꯅ ꯑꯔꯨ ꯑꯍꯦꯟ ꯂꯩꯇꯦꯡꯒꯤ ꯄꯣꯠꯂꯝ ꯐꯪꯒꯅꯤ ꯉꯥꯛꯊꯣꯛꯆꯅꯕ ꯆꯦꯡ ꯃꯆꯪ ꯊꯝꯕꯥꯜ ꯑꯉꯥꯡꯕ 3 ꯀꯩꯅ꯭ꯌꯥ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯇꯥꯡ 1 ꯑꯃꯁꯨꯡ 6ꯇꯤ ꯑꯉꯝ ꯑꯊꯧꯅ ꯌꯦꯡꯊꯤꯒꯅꯤ ꯇꯧꯔꯨꯕ ꯊꯕꯛ ꯀꯔꯕꯥꯔ ꯃꯍꯩ ꯂꯤꯛꯏ ꯋꯥꯈꯜꯕꯨꯗꯤ ꯐꯛꯆꯤꯟꯒꯜꯂꯤ ꯂꯝ ꯇꯨ ꯑꯔꯥꯞꯄ ꯆꯠꯄ ꯄꯥꯡꯗꯦ ꯑꯐꯥ ꯑꯄꯨꯟ ꯅꯪꯕ ꯄꯤꯔꯤ ꯅꯈꯇꯔ 18ꯗꯤ ꯀꯥꯟꯅꯖꯕ ꯁꯔꯨꯛ ꯍꯦꯟꯒꯅꯤ ꯊꯥꯖꯗꯅ ꯃꯨꯛꯅꯕ ꯊꯣꯛꯀꯅꯤ ꯑꯀꯥꯏꯕꯗꯤ ꯂꯩꯔꯣꯏ ꯉꯥꯛꯊꯣꯛꯆꯅꯕ ꯊꯝꯕꯥꯜ ꯑꯉꯧꯕ 3ꯒꯤ ꯇꯨꯂꯥ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯇꯥꯡ 1 ꯑꯃꯁꯨꯡ 4ꯗꯤ ꯂꯧꯔꯤ ꯌꯨꯝꯐꯝꯒꯤ ꯃꯔꯤꯗ ꯁꯥꯒꯩ ꯅꯥꯇꯩꯒ ꯃꯨꯛꯅꯕ ꯊꯣꯛꯀꯅꯤ ꯃꯤꯅ ꯌꯦꯡꯁꯤꯟꯕ ꯍꯨꯔꯥꯟ ꯆꯤꯟꯊꯤꯗꯒꯤ ꯑꯀꯤ ꯑꯈꯪ ꯅꯪꯕ ꯄꯤꯔꯤ ꯁꯅꯥ ꯂꯨꯄꯥ ꯑꯃꯗꯤ ꯒꯥꯔꯤ ꯂꯟ ꯃꯄꯥꯟ ꯊꯣꯛꯎ ꯍꯥꯏꯕ ꯂꯩ ꯅꯈꯇꯔ 15ꯗꯤ ꯐꯩ ꯄꯥꯈꯪ ꯂꯩꯁꯥꯒꯤ ꯑꯣꯏꯅ ꯑꯍꯜ ꯂꯃꯟꯅ ꯆꯥꯟꯕꯤꯒꯅꯤ ꯐꯩ ꯉꯥꯛꯊꯣꯛꯆꯅꯕ ꯊꯣꯏꯗꯤꯡ ꯑꯃꯨꯕ ꯁꯪꯒꯣꯝ ꯑꯅꯧꯕ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯇꯥꯡ 13 ꯑꯃꯁꯨꯡ 18 ꯄꯣꯠꯆꯩ ꯍꯤ ꯌꯥꯏ ꯁꯅꯥ ꯂꯨꯄꯥ ꯃꯥꯡꯉꯨ ꯍꯥꯏꯕ ꯂꯩ ꯃꯤ ꯇꯤꯟꯅꯕꯗ ꯃꯤꯁꯛ ꯌꯦꯡꯅ ꯇꯤꯟꯅꯕ ꯐꯒꯅꯤ ꯃꯤꯌꯥꯏ ꯆꯜꯂꯕꯁꯤꯡꯗꯤ ꯅꯨꯄꯤ ꯑꯉꯥꯡꯒꯤ ꯃꯔꯤꯗ ꯏꯀꯥꯏꯕ ꯅꯪꯉꯨ ꯍꯥꯏꯕ ꯄꯤꯔꯤ ꯄꯥꯈꯪ ꯂꯩꯁꯥꯒꯤ ꯑꯣꯏꯅ ꯉꯥꯡꯂꯨ ꯁꯛꯂꯨꯕꯗ ꯄꯦꯟꯕꯤꯕ ꯐꯩ ꯉꯥꯛꯊꯣꯛꯆꯅꯕ ꯆꯦꯡ ꯃꯆꯪ ꯆꯨꯕꯥꯛ ꯀꯁꯨꯝ ꯑꯉꯥꯡꯕ 3 ꯙꯅꯨ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯆꯌꯣꯜ ꯑꯁꯤ ꯃꯍꯩ ꯃꯔꯣꯡꯒꯤ ꯀꯔꯕꯥꯔꯗ ꯊꯣꯏꯗꯣꯛꯅ ꯀꯥꯟꯅꯕ ꯁꯦꯟꯗꯣꯡ ꯐꯪꯉꯨ ꯍꯥꯏꯕ ꯄꯤꯔꯤ ꯃꯤꯒ ꯄꯨꯟꯕ ꯊꯕꯛ ꯆꯥꯎꯈꯠꯄ ꯉꯝꯒꯅꯤ ꯑꯅꯧꯕ ꯌꯨꯝ ꯄꯥꯟꯕꯁꯤꯡꯗꯤ ꯖꯤꯕ ꯄꯥꯟꯕ ꯃꯆꯥ ꯐꯪꯕ ꯄꯤꯔꯤ ꯂꯟ ꯊꯨꯝ ꯐꯪꯒꯅꯤ ꯅꯈꯇꯔ 22ꯗꯤ ꯀꯥꯟꯅꯕ ꯋꯥꯠꯀꯅꯤ ꯄꯥꯈꯪ ꯂꯩꯁꯥꯒꯤ ꯑꯣꯏꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯃꯥꯟꯅꯒꯅꯤ ꯉꯥꯛꯊꯣꯛꯆꯅꯕ ꯘꯤ ꯑꯪꯒ꯭ꯔꯨ ꯃꯀꯔ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯇꯥꯡ 1 ꯑꯃꯁꯨꯡ 5ꯗꯤ ꯏꯖꯠ ꯁꯃꯥꯟ ꯃꯤꯡꯆꯠ ꯐꯪꯕ ꯇꯧꯔꯨꯕ ꯊꯕꯛꯇ ꯂꯦꯝꯅ ꯃꯥꯡꯂꯣꯏ ꯂꯥꯏꯅ ꯃꯤꯅ ꯆꯥꯟꯒꯅꯤ ꯍꯤ ꯌꯥꯏ ꯒꯥꯔꯤ ꯐꯪꯕ ꯏꯆꯥ ꯏꯁꯨꯒꯤ ꯁꯨꯕ ꯀꯔꯃ ꯄꯥꯡꯊꯣꯛꯄ ꯍꯥꯏꯕ ꯄꯤꯔꯤ ꯏꯃꯨꯡꯗꯤ ꯁꯥꯟꯇꯤ ꯂꯩꯒꯅꯤ ꯅꯈꯇꯔ 23ꯗꯤ ꯄꯨꯛꯅꯤꯡ ꯆꯔꯥꯡꯅꯒꯅꯤ ꯁꯦꯜ ꯊꯨꯝ ꯄꯨꯊꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯒꯤ ꯑꯣꯏꯅ ꯊꯥꯖꯅꯕ ꯅꯛꯁꯤꯟꯅꯒꯅꯤ ꯉꯥꯛꯊꯣꯛꯆꯅꯕ ꯍꯩꯔꯝ 3 ꯆꯦꯡ ꯃꯆꯪ ꯀꯨꯝꯚ ꯔꯥꯁꯤꯒꯤ ꯑꯣꯏꯅ ꯆꯌꯣꯜ ꯑꯁꯤ ꯑꯅꯤꯡꯕ ꯄꯥꯡꯊꯣꯛꯄ ꯊꯕꯛ ꯊꯧꯔꯝꯗ ꯏꯁꯣꯔꯅ ꯊꯧꯖꯥꯟꯕꯤꯔꯒꯅꯤ
ยุงไกชาบะงัมบะลำตูไลเซลลูหายบะปีรีกาลาบิเดียกิลำดะทบักตาวสิงดีถอยดกนะกานะบะพังกนีมีนะทักัดนะกนีนักตรกุนกะมังอาดีอายัดอากายไลนะกนีปะคังละชากิวนะปุกนิงดาวารูบะปกกนีอุกลดิไลงักทกเจนะบะสังกมอโนบะทาโรอสังบะอหุมมีนาราสิกิวนะใจอลอสีทาจดนะเยนะบะทบักเมนตารกนีปุกนิงวะคัลไลตาจบะมารุมมะปางนาอาจาวมาเตงปังลักกนีเชลทงกีกานะบะพังงูหายบะปีรีอิจาอิชูกีนุงายบะพังกนี